Manipur board ki class 10 ki biology ki chapter number 16 da heredity and evolution hari basi tamgani aduga masigi chapter sigi makha da kuna genetics ki maru oiba concept sing magi darkar ba background knowledge mayam ma koi hana tamgani aduga evolution ki makha da evolutionary theories mayam ma lei madusu chawrakna tamgani ko ꯑꯍꯥꯟꯕꯗ heredity ꯃꯁꯤꯒꯤ episode ꯑꯁꯤꯗ ꯑꯌꯥꯝꯕꯅ heredity ꯒꯤ genetics ꯒꯤ ꯃꯔꯨꯑꯣꯏꯕ conceptsꯤꯡ ꯈꯔ ꯈꯟꯅ-ꯅꯩꯅꯁꯤ ꯑꯗꯨꯗꯨꯒ ꯃꯊꯪꯒꯤ episodeꯗ evolution ꯒꯤ theoryꯁꯤꯡ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯌꯦꯡꯁꯦꯕ so ꯑꯗꯨꯅ ꯑꯍꯥꯟꯕꯗ heredity ꯁꯤꯗ ꯂꯥꯛꯁꯤꯀꯣ genetic material ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯚꯥꯞ ꯇꯥꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ characters ꯍꯥꯏꯁꯤꯅ ꯀꯔꯤꯅꯣ ꯑꯗꯒꯤ trait ꯍꯥꯏꯁꯤꯅ ꯀꯔꯤꯅꯣ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ genesꯁꯤꯅ ꯀꯔꯤꯅꯣ ꯑꯗꯒꯤ ꯃꯦꯟꯗꯦꯜꯒꯤ ꯂꯣꯁ ꯃꯌꯥꯝ ꯑꯃ ꯂꯩ ꯖꯦꯅꯦꯇꯤꯛꯁꯇꯀꯣ ꯃꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯦꯕ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ genetic material ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯟꯅ ꯌꯦꯡꯁꯦꯕ genetic material ꯍꯥꯏꯕꯗꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ organismꯁꯤ ꯂꯩꯔꯤꯕ ꯅꯦꯆꯔꯗ ꯂꯩꯔꯤꯕ organismꯁꯤꯡ vertebrates invertebrates lower organisms ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯩꯁꯤꯗ ꯃꯈꯣꯏꯗ ꯌꯥꯎꯔꯤꯕ genetic materialꯁꯤ DNA ꯍꯥꯏꯁꯤꯅ ꯑꯣꯏꯒꯅꯤꯕ DNA ꯁꯤ ꯀꯔꯤ मसी येंगसिको DNA हाइबदी deoxyribonucleic acid हाइबनेबा मसीगी DNA सेको अदुगा खरा organism lower organism खरा microorganism खरा virus कुंबददी RNA हाइसना genetic material ओइरसु याएबा ribonucleic acid हाइबा कनो से molecule सिना ओइबे याएबा कोइ कोरोना वायरस तगा मोइदे ओइरिबा genetic material सी RNA ना ओइदोइनेबा अदुना मसीगी DNA हारिसि करिनो कराइदि याउगे हाइ तारगदि मसी अखोइगी सेल सिगी मनुंगदि याउदोइनेबे एवरी सिंगल नखोइगी बॉडी द लैबा नखोइगी मिट द याउबा खोंग द याउबा खुबाक द याउबा नत्रा अदगी एनी बॉडी पार्ट तगी लौथोकपा सेल अमदुगी मनुंगदा न्यूक्लियस हाइबा म याउनी सिदैसिदा फिगर द याउरिसे सिगी फिगर सिदा उतलिबसी सि सेल नेबको सिमाना याउरिसे सि सेल नि सेल दुगी न्यूक्लियस सिगी मनुंग सिदैसिदा DNA molecule मयाम म याउदोरि नेबा नत्रा सिगी DNA molecule सिबो कोइना genetic material कवेबा मसिजिना नेबा कोइ मी ओइरिसेको कोइ सिदैसिदा कना कोइगी character express तौरिबा कोइ वांगु नत्रगा नेमु नत्रगा सम्मु नत्रगा मिट अमुबो ओयु काइना लैरिबा मयाम से लोइनबक कोड ओइना मसिगी DNA सिदा लोइना याउरगा याउग्रबने अदुदी अखोइना हाइरे every single cell gi nucleus ki manung da DNA si yawi have se koi khangi natra adudi koi mioi bagi case da lak seba adudi gwahang si sumaina haire mioi bagi any cell si gi manung si dai sida DNA molecule kayam yauge na hange kayam yauge haire di asigumba molecule kayam yawi hai taraga di mioi bagi da 46 molecule yaudoi ne ko ko mioi bada 46 DNA molecule yaudoi cell amada ko magi cell amagi nucleus manungda natra almain tawduna 46 DNA molecule si yaugani aduga masigi DNA molecule si akoina amam sibu koina chromosome haina ko yaeba ko chromosome ai ka sunate masi DNA molecule dubuneba aduna mioi bagi case da yaudori si ngasagi 46 ni aduga 46 se ngasagi chromosome natraga DNA molecule 46 se kramain toroga yauge habada mokoi si zura oina laeba pair oina laeba ko koigi masidai sida yauriba koi moza da hai taraga di moza se zura oina laktra adumain tawdana ngasagi chromosome si zura kulhumdoi oi taraga di madu kya tare punna 46 chromosome oina laktoineba natraga 46 DNA molecule oina laktoineba sigi mayam si kedauba madu kano da yaudoi cell amada loin yaudoi ko cell amagi nucleus da loin ba yaudoi adubu exception amadi leiba haire koina cell miyobagi cell khuding makta yauni na haire adubu exception amadi lei madudi kaino koigi sperm and ova ko sperm and ova se chawrak na yeke ko si sperm ne na lawrasi adagi sisina kari sperm and egg ne na lawrasi aduga sigi case da yaudori sidi ngasagi zura oina laktre mangondadi nama khak oina lakpone ba mangondadi ko 23 oina lakba natra adudi mangonda yaudoi si ngasagi zura oina laktabida nama oina laaga 23 oina laktoine ba sisi kaktane ba exception se aduna
aduna akhoi gi cell si ngasai gi 46 yawa cell khuding mak tuna khoina somatic cell haina kawba yai adu duga ngasai gi akhoi gi gamete se akhoi gi gamete sidai sidadi makhoi si 46 si setat nare haira kanda zura nam khaktang oina 23 puraga laktoine ba khangba aduga sperm amadi egg sing sina akhoi germ cell haina kawba yai ko makhoi sina germ cell haina kawba yai masi just term sing asina koi am kana kana tawdrasu khanjandrasu yare ko sidai sina akhoi khangda basi ngasai gi cell sidai sida khara mana 46 yawi yawi adubu khoi gi sperm amadi egg tadi nama khaktang lai 23 chromosome khaktang yawra I habasi khangda ba 23 DNA molecule khaktang yawra I habasi ma khangda ba ko adudi hausi khoi male ga female ga si copulate tawre ba ko male amaga female amaga mo any si khoi sex tawre aduga makhoi sigi marak sidai sida sagi sperm amadi of egg se sperm amadi egg si fuse tawre ani se fuse tawra kanda khoina zygote habasi form tawduini natra ani se zygote habasi form tawre in kala se aduga masigi 23 ga masigi 23 ga ani se pusanara kanda kaidoba 46 habasi amuk form tawduini natra ngasagi fertilization tawrba matungda ngasagi reproduction tawrijo mamangi chapter da fazana masigi matang da pangrabani masi koina reproduction sida ista tawrisi ngasagi gametes anisi fuse tawrakanda ngasagi zygote se form tawni aduga magi jura ngasagi 46 laigada bajura du amuk phangba wane aduna akoina sumain tawduna asagi male amadi female gametes se fuse tawraga zygote form tawraga madregi tamna tamna cell division nung thoba matungda embryo haibase form tawra matungda last ta offspring oina baby angang oina form tawrakpa sigi wari si koina khangabani na akoina masidai sida heredity haibase lakpa yareba natra heredity gi wari si sidagi hawba yareba aduna akoina reproduction gi matang sidai sida gyan taraba matungda heredity se akoina hydro mama mali angang si mapa mali natra adiga mapa na puba character sing adigi mama na puba character sing angang sida cheli kaina hainadro madu karigino haiba matamda ngasai magi mama natraga mama amadi mapa ani sigi genetic material si DNA si punjalaga angang sida lakpana neba aduna masidagi akoina heredity haiba si wa masigi wari si hauba yareba aduna ahan bada akoina heredity haisi karino natra adi heredity haibadi ngasai passing down of characters or traits from parents to offspring through genetic material adubune koina heredity haisi haibadi passing down of characters na mama natraga mama ga mapa da gi makoi da chenba character du macha da amuk pitharak bado through kanada genetic material DNA gi through da pirak toini natra ana ngasagi fusion torba matung da DNA sida sida loina carry torga DNA sida loina information si yaurga lak toini aduna DNA si gi through sida ngasagi mama si kuchu ngauba natraga muba natra adagi wangba natraga nemba kaina character mayam ama laktuise masi ngasagi angang sida pitharakpado madubu koina heredity ana kauba yaiba ko ana heredity si koi khangabani na asagi koina mastai sida trait haiba pot natraga character haiba ka trait si ka manai ko ana character natraga trait chamanai ba TRAIT ko trait ani si maduna ka dore ngasagi koina midna uba ngasagi magi kenoto magi midna uba magi ka haidono magi sakpham haitare ne midna uba magi masi nemi natraga wangi kuchu ngawi natraga mui samkhoi natraga masi samtingi natra adagi mamit mui natraga mamit se higok masu oi siguma mayam se koina midna uba kenu mayam se sakpham haitare midna uba sigumba mayam se koina character haina kaurasu yai natraga trait hairasu yai aduna koi character amadi heredity haibasi yenga matungda koi jin hairi se lakse jin hairi se kari orezano haikanda masai ge koina haire cell gi nucleus ki manungda masai gi DNA molecule se yawi haireba duga DNA molecule haisi yam chawba molecule am sangba molecule neba masai gi masi marai tasalle haire kanda asumain tawduna chromosome haibasi koina kausan bwane maming do koina chromosome haina kausan bwane ba DNA duda aduna basically ngasai DNA du bune ba koi chromosome hairi sinatra adunida ngasai madugi DNA yam sangba molecule ni madugi DNA gi matek ama lawres matek ama du koina gene ko ba yai ba
karam kana jin kaugani ngasai matek tuna maram oiraga akoida character khara phongdo u haiba oiram taragadi natra koina haire akoigi ngasai gi akoida cheliba character kuding maksi DNA de yaur I haire aduga DNA sidai sida mu DNA sigi manung sidai sida mu magi matek kharana ngasai gi nangi sam mugadabani hairam bayai adigi matek kharana mu nangi se mitsi higok machu oigadabani hairam bayai adugumba DNA matek ngasai gi character bu express tau haiba information si porakpa DNA matek tu bo koina jin kaugani ba gyan tare ko aduni ba jin haise jin is a fragment of DNA that provides informations of a trait natraga character madubu jin ko aduna jin haise kari no khangabani na khoi hojik alil haise lakse alil haise kari no alil haise satra yamna confuse am chapdong tawi mas yam lai ba poni alil haise koina haire chromosome si koina pair oina lai haiba natra pair oina khoigi 23 pair oi taragadi khoi 46 oina lai mi oi bata natra adudi moza gi pair oina lak pai type ta lai ina haire masidai hangadaba wahang si masigi pair si animak si hekta carbon copy oibra chap manabra haina hangdoine masi chap manadeba ko marak sidai sida kitang khenaram bayai adagi marak sidai manaram basu yai ko matek manaram bayai aduga manaram da basu yai aduna masigi pair oina lakpa sigi example sida yengsi masigi matek si ngasai jin ne lausalase natra masigi matek si masijina maram oiraga khoigi mit si higok machu oyu haiba information si pure ne khanjala se example oina masigi jin matek si ko masigi jin matek si kedoba masi aikoina magi two different form da lai natra mase pair oirabni na two different form da lai madubu koina allele kaweba allele haibadi alternative form of the same gene dugi form ani du madubu koina allele kaweba madu chap manaramba yai natraga khajiktang khenaram basu yai masigi case da silaisi amasina saigi asang boiba matamda sijina yellow machu oirame natra ngasagi aduga sigi case da dinga sagi animak pink oire aduna ani si chap manare masigi jin se adu allele se chap manaba allele pair hairani basida aduga sigi makhagi case da na kitang hangapan oiba amasina kitang asang boiba jin budi chap manade aduga marak sida kitang paiba kitang khoiba ama tawraga ngasagi manaram da karai dino ma kitang manaram da baduna maduna ngasagi makoi jiso allele pair ni adubu sida di exactly manadreba madugi different forms alternative form do madubu khoina allele haina ko one ko yam lai masi cham na dum khandu saigi jin gi saigi form ani dubu khoina allele haina ko san be yai na allele si pair da dum la ani khoina ko aduga saigi chap manaramaga na madu khoina homozygous haina ko ni homo haibadi manaba haibani natra aduna saigi chap manaram taragadi madubu homozygous allele pair hairani aduga khajiktan khenaram taragadi madubo koina heterozygous allele pair hairani term se na koina khangadabasi homozygous allele pair amadi heterozygous allele pair haibasi khang aduna masida koina allele kari no khange gene kari no khange aduga homozygous heterozygous pair si kari no khange masigi term sing aji phajana gyan tabam darkar tai makha taba concept sing gyan tanaba hona aduna masisina ahan be episode oiraga masigi term sing asi hana phajana gyan tarasi aduduga mathangda Mendel gi law mayam do muk discuss tawrasi masi video se sum sangi tare aduna loirak pasida isida koina heredity habisi karino khange adagi character natraga trait habisi karino khange aduga matang sida isida koina phenotype haiba word simsu introduce ta hoksebako phenotype phenotype habisi kashunate ngasagi Mendel gi law mayam do discuss tarakpada koina phenotype haiba wahai se siznarakani madu ngasagi character natraga trait ngasagi midna uba sakpham do adudubu koina phenotype haiba term siznarakani ba ana masita sengna haragadi chapmana ba ngaktane ba ko aduga koi DNA ki matang da khange DNA si masi karai da yawi na chingba mayam ma aduga DNA ki part akoi gi character bu code tauba part na gene kawi haire natra aduga sagi DNA molecule se pair da lakpani na gene dusu pair da lakani madugi pair do koina allele kawi haina haire du gene du ne ba koina allele haina koksali natra ma se pair ne lai kaina koi term se kitang familiarize to bomdar ka ta aduga allele si
chap chap manarmagana ngasagi gene fragment du chap chap manarmagana madu homozygous allele haibi ai duga khajiktan khenaramagana madu heterozygous allele kawi kaina koina masigi term sing asi fazana gyan taraba matungda mathanggi episode ta Mendel gi law mayam amadu adu mugiyeng seba matang sida phenotype sining jang bayare adu genotype habam sulakani genotype haiduna ngasagi gene du karamain torga e gadage karamain torga ithokadage na chingma mayam du yeng seba aduna makha taba episode sing asi mazigi notification lagnaba channel sibu like subscribe and share to biramu adu duga amuk next episode ta thingnersi thank you